Malaysian Flight 370 asi 2014 March 9 ayuki pung 12:35 tabada Kuala Lampur dagi China gi Beijing da pung 3:30 da thunggadaba flight ni. Adubu chahi tara helaklaba matam asidasu flight asida kari thokhi amadi crash tawkiba oiragasu karaba mafamdano haiba khangdaba asini yamna mystery oiriba asi. Flight asi aviation gi history da khwaidagi mystery oiduna lairiba thodok amakhaksu oiri. Hojiki chawkhatlaba 21st century asida matau karamna flight asi missing oiribano haiba wahang asini. Video asigi pandamdi video asibu yengbiriba viewers singbo thodok asigi matangda marik chumba information khara piba asini. Aduna mayamna nungsibiduna like amadi subscribe tawsinbiramo. Malaysian Flight 370 asi 2014 March 9 ayuki pung 12:35 tabada Kuala Lampur dagi China gi Beijing da pung 3:30 da thunggadaba flight ni. Adubu chahi tara helaklaba matam asidasu flight asida kari thokhi amadi crash tawkiba oiragasu karaba mafamdano haiba khangdaba asini yamna mystery oiriba asi. Flight asi aviation gi history da khwaidagi mystery oiduna lairiba thodok amakhaksu oiri. Hojiki chawkhatlaba 21st century asida matau karamna flight asi missing oiribano haiba wahang asini. Paikriba aircraft asi Boeing 777 gi passenger flight ni. Flight asigi emergency matamda sijinnanaba haiduna fuel asisu hendokna pung 9 muk paiba yanaba thausu yauribani. Masimakti Kuala Lampur dagi Beijing fawba anirak thokna chatpa yaribani. Plane asi run tarokpa chahi 13 sure. Plane asigi hanagi record tasu mechanical issue amadi thokhaningdaba thodok thokibagi record fangde. Flight asi crew 12 na operate tawbani. Makoi 12 mak Malaysian citizens ngaktani. Masida pilot ani masu yauribani. Pilot commander asi chahi 59 sure. Mamingna Jahare Ahmad Shah kawe. Mahak asi Malaysian Airline asida yamna ngalingai 1981 da yaukibani. Aduga flight paibagi experience pung 19 suraba misakni. Mahaki co-pilot asina chahi 18 sure mamingna Farid Abdul Hamid kawi. Flight company asida chahi 8 leiraklaba misakni. Aduga mahaksu pung 2,200 flight paibagi experience leiraba misakni. Pilot ani crew tara amadi passenger sing pullaga mioi 298 flight asida tongki. 153 na Chinese citizens ni. 50 Malaysian, 7 Indonesian, 6 Australian, 5 Indians, 4 French, 3 Americans, 2 Canadians, 2 Iranians, 2 New Zealanders, 2 Ukrainian, 1 Dutch, 1 Russian amadi 1 Taiwanese ni. Schedule tawkiba matam adudagi flight asi khara thengna depart tawki. Flight 370 asi Kuala Lampur dagi ayuki pung 12:92 chatpa matam asida take off tawkibani. Masidagi feet 19 fawbadi air traffic control na track tawba ngamki. Aroiba report oina plate asina take off tawkraba minute 38 ki matungda ground dagi pilot ta voice chat ama tarokhi. Malaysian 370 contact Ho Chi Minh 120 decimal mile. Good night. Masigi pokum oina head pilot na Good night Malaysian 370 haina reply piki. Plane asi hoji Gulf of Thailand gi mathakta pairibani. Ground ga paw fauna kiba minute 3 gi matung plane asi Kuala Lumpur amadi Ho Chi Minh City animak asigi radar dagi mangkhi. Matam asidadi leichil khara thangma natana thoidokpa weather gi issue leite. Plane asida yawba transmitter asisu manually off tawki. Kanana tawribano haibadi mystery oiduna leirabanina report fangde. Adubu military radar na di flight asi matam asida su track tawba ngamki. Matam asida plane asi yelom theklamlaba matung oirom amuk mamai olaktuna east direction lomda paiki. Flight 370 asi South Penang da detect tawki. Asidagi flight asi yelomda mamai leiduna Melaka gi south romda paiki. Pung aniga minute 12 chatpa swaida Indian Ocean gi maikei da paiki ba asina plane asigi track tawba roiba mafam oiki. Masigi matungda su satellite kadi communication tawri adubu ground ga communication fail oiki. Satellite information gi matung ina plane asi north romda pung manga hena paiduna leiki hairi. Inmarsat hariba mobile satellite company asina head pilot aduda phone call ama tawki. Adubu plane adudagi kana amatana call asigi reply piraklamde. Pung marigi matung call amuk tawki masidasu call paikatlamde. Pung 8:13 plane asi hojiksu Indian Ocean gi mathakta paiduna leiri. Malaysian government na plane asiga communication ngamdre search operation gi darkar leire haina lauthokki.
Matam asidasu plane asi paklaba Indian Ocean gi mathakta paiduna leiribani. Plane asina Beijing fauba paibda changliba matam asi pung 5:30 khaktani adubu plane asi power natraga software failure oibadagi oribazatla paigadaba matam asidagi hendoktuna pung 8:39 hena paribasi haina khalammi. Matam asidadi plane asi fuel su loisilakadorabani. Kupna khannaraba matungda plane asi pung 9:18 dagi pung 8:35 faubagi manung asida plane asi Indian Ocean gi mafam amada crash tawkre haina phongdokki. Crash tawkiba mafhamni chingnaba jaga asi masida uriba amuba lai asini. Masina takpadi plane asi Kuala Lumpur airport tagi take off tawduna Beijing gi maikaida normal oina laklaba matung Gulf of Thailand mafam asida maram chadana yetlomda mai leiramlaba matung oromda muk mai leiraktuna Malay Peninsula samduna pairaklaba matung Penang Island samlukle aduga mamai amuk leiduna Indian Ocean da pairaklaga south romda direct leiduna pung 5 chupna pairaklaba matung Australia gi west thangba mafam amada crash tawkibani haibasini. Plane amadi maduda tongkiba mioi 238 asi thinaba akanba thorang tawki. Search operation asi Southeast Asia gi mafam kharada horaklami. Anoba information kya lakpadagi Indian Ocean da muk thiba horakhi. March 19 amadi April 19 fawgi manung asida jahaz 18 amadi sorties 395 asina 4.6 million square kilometer pak sabu mafam asida thiba horakhi. Masimakti India hariba chawkraba country asigi pak chawba asidagisu helibani. Adubu hanjin thirabasu phangba ngamlamde. Masidagi hendoktuna Australia gi Perth hariba mafam asigi akoibidasu thirabani. Masidasu phangba ngamkhide. Chahi amagi matung hana thiramliba mafam asidagi west lomda 4000 km athoktuna leiba reunion hariba mafam asida leiramba yai haiduna thiba horaklami. Mafam asidasu hana gumna aremba taki. 17 January 2017 asida operation asi tawbagi kanaba uraktaba asidagi operation asi suspend tawki. Search operation asi mapung oina Malaysia, Australia amadi China na sinduna pangthokpani. Search operation asi $155 million sangduna aviation gi history da khwaidagi paisa changba operation haibudu oikhi. Masigi matungda so akaknaba mafam kharada operation makha chathaki. Plane asi karaida kari maram leibadagi mangkhibano haibasida theory kyani leiribasi adubu mi khwaina oini khannaba theory ahumkak panjaramge. Plane asida yaukhiba Iranian passenger ani asina hijack tawbani haibasini. Makoi ani na paikhiba passport asiso huranduna paikibani hairi. Aduga makoi ani gi ticket asiso Kuala Lumpur dagina Beijing fawba chatkadaba flight asina hapta amakhak ngairaba matam asida ticket book tawkhibani. Makoi ani si hacker ni haina su tungda claim kya lakki. Adubu makoi asi terrorist nate haibadi confirm oikhi. Plane asi hijack tawrabasu land tawbiyaba mafam leite. Masigi theory asi matam kharagi matungda oiroi khankhi. Mathangi theory asina Malaysian flight 370 asigi crew member 12 asina flight asi hijack tawbiyabagi oithokpa lei haina claim tarokhi. Masidagi Malaysian government na crew singi marup mapang amadi imung manunggi mioi singda 117 lak inquiry chathagi. Madubu masidasu aremba takhi. Nasaigi Indian Ocean da mamai leiduna pung 5 rom paiba matam asida American intelligence na plane adubu manually autopilot sinbagi maram pinabagi tangai fadaba lei haikrabani. Adugo transponder aduna mathau lepkhibadai radar dagi mangkhibani haibasu mayamna khangbiramlagani. Adudi plane aduda kanagumba amana transponder asi manually off tawkibani haibasidi achumbo ifam thoi. Masi mayamsi oiduna su plane asi maram asina thokhankhibani haibagi khudam sangdam amata phangba ngamdaba asina thaudok asibu hena mystery ohelibani. Yamna ngakpa theory amana plane asi black hole gi manungda changkhiduna atopa mafam amada chatlamba yabagi oithokpa lei haibasini. Thajaba yai mamangda su Bermuda Triangle gi mathakta pairingai sangsang mangkhibagi thaudok kya leiribani. Nasigi oinadi mayambu TK na kaina nabagi tanja do lojari mathangda kari karamba topic ta semsigi haibadu mayamna comment section da thambirau.